Raijel Manipuri Horror Story Maikaidagi Mayambu Ikoknona Kurumjari Ngasisu mayamgi ngahak awa pothabada mateng oinaba asengba thokkiba wari ani khak puduna lakjari wari asi pathokjaba matamda soigiba langiba kaya yaurasu mayamna pukjel chauna ngakpiyu ahanbagi wari asi mamu amana thabirakpani mana pakhang oiringaida masamakta hakthengna thengnagiba thodokni haina wari asi thabirai magi mhot sinduna wari asi mayamgi mafamda pathokjaraklage ai amadi imanaba ahumga nungtigi aikoi khungi playground aduda football sanaba thoi playground adu aikoi gi yumdagi khara adum lapi numit adu aina imanaba sing adu football sanabagi hauba chatpada amana thabak chatkibadagi hanjilaktri amana masangamde ngasidi sanaba tho aroige aduga amana yummi amta laite hayeng oina thoraklage haiduna sanabadu ithanda chatlammi aisu playground yogduna sanaba yawrammi numit adu mi su pangyam yamde aikhoi mi tara mathoi muktang sanaba lakammi aduna mi atai su changnaba yawdrabanina aikhoi tara adu teammate phajana khaidoktuna ngasidi pena sanarasi haiduna sanaba sum hobana numitsu sum tapna tasingiba khanghaudre thengjal laktuna aikhoi mayam su sanaba du loishanle makhoi atai adudi khunbudi pullasu laikai punde aduna ithanda yumda halakpa tarami chawrakna numidangi pung 8 muk taramlagani ingthamthagi matamga oibana misu itak tai aina sum lakpana aikhoi gi lerak adusu yoksanlagle matam aduda laptakna kanagumba mioi ama aikhoi gi yumgi nakanda hauba gulmohor pambi adugi makhongda leptuna leiba adu mamioi samioi uba fangle adubu aisu karimada khanjanlude asum lakpana leptuna leiriba mioi adugi manaksu adum yoksanlagle manak naksilaba kandadi mioi adu piktak tawi amamba marakta leiba oibanina sengna ubadi ngamde aisu chatlambadagi ngaihak chap leptuna munna yengi asumna munna yengsalluba matamda aikhoigi laikai angang naucha adusu amuk mali aina mioi aduda kawi naucha nangdi amamba marak asida kaidawrino asumna haibada pakhum karimada pirakte tuminna machi lengdana leptuna ingonda munna yengduna lei aina amuka kawi nangbu ingdabro yumda changune asumna khon khara kalapna hairubadagi mioi adu pakhum karimada pidana mai laithoktuna aikhoigi yumgi maningda horiba sanaibi wa adugi marakta changi mana changi bada horiba wa adu naithattuna changi tawriba mawong asida ai manga chap manarami kibana su isa asi thak nikle sidi mawong amani khanduna ai yum tamna lajabi thaduna chensalli aina chelakpa matamdasu kanagumba mioi amana tanarakpa dauna tawi aina thong adu hangdoktuna imabu kawi adubu ima su leiramde numit adusu maimutpa numit tarami aduna imung adusu pungmam mammi imana larten thawmai budi thanduna thambirami larten adu paiduna ai fambungda kaduna phajumna isa pumba kupsanduna imabu lakpa ngairammi ngaihak leiragadi imasu yumda lakle aduga aina wari pumba imada tammi imana kanasu oiramoi mambaduda nangna mitta maseng marang ubo oiramgani haiduna aina kiribadu fanaba haiduna themjanbirammi sanabagi warubaga ai chak nganna chaduna phambungda kaduna tumammi aina mikap tholakpada laptakna wa fuktuna sorokta chingduna lakpagi makhon tarai ai karino tariba makhon asibu haina phajumna isa pumba kupsanduna machi lengdana khonjel adu taduna lei chinglakliba wa adu aikhoigi yumgi maning tamna chinglai aigi tumfam ka asi maninga yamna naknai adudagi aikhoigi maning hek yaubaga chinglakliba wa adu chap lepki aduga aikhoigi maningda hauriba sanaibi wa asi kanagumba mioi amana yam wana fukpagi makhon tarai aidi isa pumba humangna punglupluple isa asisu kihibana thak nikle ithanda fajanjaba ngamdre asumna wasing adu fukpada nattana naithekpa amasu yaurai aduga fukliba wa adu chingduna aikhoigi laikaigi pupu amagi pukrida chingthagi adudagi taramba khonjel sing adusu chap lepkhre karimada tawkhidre asumna ahing adudi tumba yadana yam wana nong nganba ngairammi nong hek nganbaga aikhoigi laikaigi ibok ama leitre asumna pau tarakhi
ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ. ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯥꯊꯣꯛꯆꯔꯛꯂꯒꯦ. ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯑꯁꯤ ꯖꯄꯥꯟꯒꯤ ꯊꯥꯏꯅꯗꯒꯤ ꯂꯩꯔꯛꯂꯕ ꯌꯥꯝꯅ ꯇꯝꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃꯒꯤ ꯋꯥꯔꯤꯅꯤ. ꯍꯥꯏꯔꯤꯕ ꯍꯅꯨꯕꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯌꯥꯃꯝꯕ ꯗ ꯖꯄꯥꯅꯤꯁ ꯃꯥꯎꯟꯇꯦꯟ ꯋꯤꯆ ꯍꯥꯏꯔꯒꯁꯨ ꯃꯌꯥꯝꯅ ꯈꯪꯅꯩ. ꯌꯥꯃꯝꯕ ꯍꯥꯏꯔꯤꯕ ꯍꯅꯨꯕꯤ ꯑꯁꯤ ꯖꯄꯥꯟꯒꯤ ꯁꯨꯛꯂꯕ ꯎꯃꯪ ꯋꯥꯃꯪ ꯆꯤꯡ ꯀ꯭ꯔꯤꯞꯇꯣꯃꯦꯔꯤꯌꯥ ꯍꯥꯏꯔꯤꯕ ꯎꯖꯥꯎ ꯑꯁꯤꯅ ꯀꯨꯡꯅ ꯍꯧꯔꯕ ꯃꯐꯝꯗ ꯁꯪ ꯃꯆꯥ ꯑꯃꯗ ꯇꯔꯦꯡ ꯂꯦꯡꯗꯨꯅ ꯂꯩ. ꯁꯤꯡ ꯆꯟꯕ ꯃꯤꯑꯣꯏ ꯅꯠꯇ꯭ꯔꯒ ꯁꯥꯗꯥꯟꯕ ꯑꯃꯁꯨꯡ ꯕꯨꯙ ꯂꯥꯏꯅꯤꯡꯕ ꯀꯌꯥ ꯆꯤꯡ ꯑꯁꯤꯗ ꯂꯥꯛꯄꯗ ꯊꯦꯡꯖꯤꯜꯂꯛꯇꯨꯅ ꯅꯨꯃꯤꯗꯥꯡ ꯇꯥꯈꯤꯗꯨꯅ ꯂꯝꯕꯤ ꯉꯥꯎꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯁꯪ ꯑꯗꯨ ꯊꯦꯡꯅꯕꯗꯒꯤ ꯍꯅꯨꯕꯤ ꯑꯗꯨꯗ ꯉꯁꯤ ꯅꯣꯡꯃꯇꯪꯒꯤ ꯑꯍꯤꯡ ꯂꯦꯛꯆꯒꯦ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥꯃꯔꯣꯝ ꯑꯃ ꯁꯪ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛꯄ ꯌꯥꯎꯈꯤ. ꯅꯣꯡꯃ ꯕꯨꯙ ꯂꯥꯏꯅꯤꯡꯕ ꯑꯅꯤ ꯆꯤꯡ ꯑꯁꯤ ꯐꯥꯎꯗꯨꯅ ꯂꯥꯛꯄꯗ ꯅꯨꯃꯤꯗꯥꯡ ꯇꯥꯕꯅ ꯍꯥꯟꯈꯤ. ꯆꯤꯡ ꯑꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯃꯝꯕ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯩꯉꯥꯟ ꯑꯃ ꯎꯕ ꯐꯪꯂꯦ. ꯃꯗꯨꯗꯤ ꯌꯥꯃꯝꯕ ꯍꯥꯏꯔꯤꯕ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯁꯪ ꯃꯆꯥ ꯑꯗꯨꯅꯤ. ꯃꯈꯣꯏ ꯑꯅꯤꯅ ꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯥꯅ ꯆꯪꯗꯨꯅ ꯊꯣꯡ ꯊꯤꯟꯗꯨꯅ ꯀꯧꯕꯗ ꯌꯥꯝꯅ ꯑꯍꯟ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃꯅ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯈꯤ. ꯃꯗꯨꯗ ꯂꯥꯏꯅꯤꯡꯕ ꯑꯅꯤ ꯑꯗꯨꯅ ꯉꯁꯤ ꯅꯣꯡꯃꯇꯪꯒꯤ ꯁꯪ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯆꯒꯦ ꯍꯥꯏꯕꯗ ꯑꯍꯥꯟꯕꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯌꯥꯔꯛꯈꯤꯗꯦ. ꯃꯔꯝꯗꯤ ꯁꯪ ꯑꯁꯤ ꯌꯥꯝꯅꯁꯨ ꯄꯤꯛꯏ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯃꯣꯠꯂꯤ ꯍꯥꯏꯗꯨꯅ. ꯑꯗꯨꯕꯨ ꯂꯥꯏꯅꯤꯡꯕ ꯑꯅꯤ ꯑꯗꯨꯅ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯖꯕꯗꯒꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯔꯣꯏꯕꯗ ꯌꯥꯕꯤꯔꯛꯈꯤ. ꯑꯗꯨꯕꯨ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯗꯤ ꯃꯅꯤꯡ ꯊꯪꯕꯗ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯗ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯅ ꯌꯥꯝꯅ ꯂꯨꯅ ꯁꯤꯟꯅꯔꯝꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯌꯦꯡꯕꯤꯔꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯁꯪ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤ. ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯍꯩꯅꯗꯕ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯅꯝꯃꯛꯈꯤ. ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯗꯗꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯀꯌꯥꯃꯔꯣꯝ ꯑꯃ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯣꯏꯗꯠꯇꯨꯅ ꯑꯃꯗꯤ ꯁꯦꯠꯇꯠꯇꯨꯅ ꯆꯥꯈꯤꯕꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯈꯪꯕ ꯉꯝꯈꯤ. ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯍꯅꯨꯕꯤ ꯑꯗꯨ ꯌꯥꯃꯝꯕ ꯍꯥꯏꯔꯤꯕ ꯇꯝꯊꯤꯔꯕ ꯖꯗꯨ ꯃꯟꯇ꯭ꯔ ꯍꯩꯔꯕ ꯍꯅꯨꯕꯤ ꯑꯗꯨꯅꯤ ꯍꯥꯏꯕ. ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯁꯪ ꯑꯗꯨꯗꯒꯤ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯀꯟꯅ ꯆꯦꯟꯊꯣꯔꯛꯈꯤ. ꯑꯁꯨꯝꯅ ꯎꯆꯤꯟ ꯅꯥꯆꯤꯟ ꯃꯈꯣꯏ ꯑꯅꯤ ꯆꯤꯡ ꯑꯗꯨꯗꯤ ꯂꯥꯟꯊꯣꯔꯛꯈꯤ. ꯑꯗꯨꯕꯨ ꯃꯕꯥꯅꯤꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯖꯔꯒꯁꯨ ꯀꯔꯤꯒꯨꯝꯕ ꯌꯥꯃꯝꯕ ꯍꯥꯏꯔꯤꯕ ꯍꯅꯨꯕꯤ ꯑꯁꯤꯅ ꯆꯔꯥꯝ ꯈꯧꯔꯥꯡꯕ ꯄꯣꯛꯂꯝꯂꯒꯗꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯥꯏꯅ ꯍꯥꯠꯄ ꯉꯝꯃꯤ. ꯑꯗꯨꯕꯨ ꯌꯥꯃꯝꯕ ꯑꯁꯤꯅ ꯆꯔꯥꯝ ꯈꯧꯔꯥꯡꯕ ꯄꯣꯛꯇꯕꯒꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯥꯗꯣꯛꯄꯤꯔꯛꯄꯅꯤ. ꯉꯁꯤꯒꯤꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ. ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ.